ꯃꯊꯪꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯃꯦꯟꯄꯦꯛꯀꯤ ꯀꯥꯡꯕꯨ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔꯗ ꯆꯪꯍꯟꯈꯤꯗ꯭ꯔꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯨꯡꯂꯈꯤꯕ ꯃꯦꯟꯄꯦꯛꯀꯤ ꯂꯨꯆꯤꯡꯕ ꯑꯍꯨꯝ ꯄꯨꯂꯤꯁꯅ एयरपोर्ट पुख्रे अनीसुब थुंगलखिबा लुचिंगबा तरुकना अमुकोगी ऑफिसता पुलिसना क्वेश्चनदुना थमली होम मिनिस्टर न पिरकपा थाजबगी मतुंग इना करीगुंबा CAV असि चटनरबसु स्टेट असिददी करीसु अकाइबा लेरोय हाइना चीफ मिनिस्टर एन बिरेना हाइख्रे अमदी चिंगमैरोंग दलैबा विशाल मेगा मार्ट बिल्डिंग की ममांगदा IED पोखाइख्रे मियामना वकत मिफम चथख्रे खुरमजरी टाइम्स ऑफ मणिपुर नुंगथिलगी पाउ बिदिंग ताबिरिबा सिंगबु लुचिंगबिना तराबनोक चरे हौजिक पाउ संदोंगना पिजरे था असिगी अहुंगी अहिंग नोंयाई मतुंग पुंग 12 मिनिट 10 दगी 12 मिनिट 95 फाउबा यूनियन होम मिनिस्टर अमित शाह गा उनदुना CAV गी मतंगदा वारी शानादुना लमदम असिगी मियामगी अपाम्बा वाफमसिंग थमलुरबा बेनपेकी मिहुत कांगु ngasi इम्फालदा हलख्रे मेनपेकी मिहुत कांगु अदु ngasi तोंगान तोंगान बा पुंगफमदा तांकक अनि थोकदा इम्फालगी एयरपोर्ट ता थुंगलखि अहानमगी ओइना ngasi अयुक पुंग 13 मखाई ताबा मतमदा इम्फालदा थुंगलखिबा बेनपेकी को कन्वेनर मंगचा थियाम सरचंद्र अमदी लेशंगबम जदुमनी बु एयरपोर्ट तगी इम्फाल वेस्ट डिस्ट्रिक्ट पुलिस की कांगबुना पुलिस की गाड़ीदा हापलगा पुखी मखोइबु पुलिसना वारी शाननबगिदमक पुखिब्रा नत्रगा फारिब्रा हाइबदु चपसाना खंगमद्री पुलिसना पुखिबा मेनपेकी मिहुत सिंगी माइकैदगी पाउमी सिंगदा वाफम अमता फोंगदोक लंबा लेखिदे नुंगथिल पुंग अमा मखाई तारकपा मतमदा मेनपेकी मिहुत कांगबु अमसु इम्फालगी एयरपोर्ट थुंगलखि अकोनबा थुंगलखिबा मियोय तरुक अदुगी मनुंगदा कन्वेनर दिलीप कुमार वांगांगलोय निंगथौजा लांचा अमदी PS जवान यावरखि अकोनबा थुंगलखिबा मेनपेकी मियोय तरुक अदुसु पुलिस की कांगबुना फानबा होनखि अदुम ओइनमक पुलिस की अचिंगबा तंजा येंगलगा कार अमदा तोंगलगा एयरपोर्ट तगी खुलै थुना चटखि मखोय चटख्रे हाइबा खंगबदगी पुलिस की कांगबुना गाड़ी अदु तानखि थौदोक अदुमकना एयरपोर्ट तगी क्वाकैथल बाजार फाउबगी तिदिम लंबी परिंग लानफम अमगा चप मानखि मेनपेकी मिहुत कांगबु अदु क्वाकैथल लैबा अमुकोगी ऑफिस ता चंखि मफम अदुदा पुलिस की कांगबुसु ngak senduna लेखि हाइरे नाकल अमरोमदा ख्वाइरंबन कैथलगी इमा सिंगना दिल्लीदगी थुंगलखिबा मेनपेकी मिहुत सिंग ओकनबा थौरांग तौखे लेंगाकी माइकैदगिसु ख्वाइरंबन कैथलगी अकोइबा मफम सिंगदा पामदबा थौदोक सिंग थोलकपा याय हाइबगी थाजाबा लेबदगी सिक्योरिटीगी अकनबा चेक्सिन थौरांग लौखतखि ngasi nungtil airport thunglakhiba menpeki convener yumnamcha dilip kumarna ngasi imphal da ahanba oina thunglakhiba menpeki luchingba ahum police na fajin khiba thong asi menpek na hakchin lowi haiba yauna pen da wafong kaya phongdokhi खोइना चंगसलुरिबा खोंजंग अदुगी अमसुंग ऑनरेबल मिनिस्टर होम उनरुबगी अमित शाह उनरुबगी पाउदम मदो मनपुर मियाम द तमगा करी तौसिगे हाइबदु मियाम गी अपाम्बा मियाम गी कंसेन अदु लौननबगी नेबा खोइना ngasi mak थुंगलरा कांड प्रेस कॉन्फ्रेंस अमा कंडक्ट तौगने हाइजरिबदो अदु ओन तैनबद स्टेट गवर्नमेंट गी करी वाखन खलिबनो लानबदी मखोइना लालिबने अदुगा ताइनबन मियाम द ताइनबा अमसुंग मेनपेक द ताइनबा से इट इज क्वाइट कंडेमनेबल मियाम की वॉइस टू पुरगा चल्लुरिबा सिंगदा प्रेशर पीरका द मोइबु फागलकांदा फाजिलकांदा एसपी द थंबाइजे मसी याम लुजदब थवोंगनेबा our one line demand not to extend CAP in the entire northeast including Manipur. So after having conversation with the honorable home minister Amit Shah, we express we don't are satisfied, but even though he tell us to the delegates that he will try to satisfy the people of Manipur. So even though we don't have any confidence upon him. Panmayabadi ngarang menpeki convener yundamcha Dilip Kumarna menpeki miyoy mapana saba kangbu aduna Imphal International Airport ta hek thunglabaga khwairamban kaithelda ima lufki luchingbi sing kaithel fambi ima sing amadi Manipur miyamna wakat mifam chathariba mafam singda chatuna Union Home Minister unarubagi
Paudamsing Tamgani, Amadi Tha Sigi Tareta Manpek Nashinduna, all political party gi Mihut Singh, CSO gi Luchingba Singh, Maheroi Singh, Ima Lup Singh Amadi, Miamgi Oiba, Mifam Ama Pangtokani. Masida Mari Lainaba Pumnamakna Saruk Yabiu. Ngasi Faubada Ministry of Home Affairs ki official process tat Ladiva Amadi, Union Cabinet na Ayabapi Kraba CAV Asida, Manipur State extend Tauraroi Haiba Wafam Amata, Pandavana, Diman Asi Hena Kuptana Kanaraga, Tanavagi Tangai Fadaba Malakle. Natragadi Manipurgi Wafam Amata Yaudana Parliament Putokiba Haibasi, Aikoi Kupumbagi Laibaktiba Oigani, Maramaduna Aikoi Pumba Mitna Singna Kupna Senaraga, Kongjang Changshinba Matautare Haiki. Union Home Minister na protective measure mahapani haibagi matang adu hojik under process ta laibana maram moirakanda hairi wafam se loisindri da karigumbada makoina hojik lautholiba lagliba tang mapal asida karigumbada parliament table tokagadi manipuri wafam se tungoina na thamlamragani haibagi akiba se laibana maram moiraga athuba 7 December gi asigumba leaders meet ase khol sinjabani CAB se aduga no to CAB haiba anti CAB gi movement ase ngasi di aikoi khara khattagi natre amasung masidi ruling gi amasung opposition gi haiba thidana all political parties singi manipur da leiba miyam gi aduga CSO singi aduga tongan ba lokang lok phuru kaya gi singmi tami haiba khaidopa leitana koi punamak ki amang mo oiraga da ba CAB ase masi dagi kalhongna mugi damokta koi amat to go kholawda one line demand se lawmin mugi tanja adu lakle haiduna manpek no phawjei. CAB ki matangda Bharat ki Home Minister Amit Shah unaraba matung Chief Minister N Biren ngasi Imphal da tholakre. Nungthil pung ama makhairom tabada Air Asia gi flight ta Imphal da thunglakibane. Home Minister unaruraba manpek team amasu Chief Minister ga puna flight amatada lakminakhe. Airport manungdagi thoklakpaga paumi singa unaba amada Chief Minister N Birena Home Minister Amit Shah unaduna state asigi miyamgi apamba sing ningthina khanghanke. Home Minister na pirakpa thazawagi matung ina karigumba CAB asi chatnaravasu state asidadi karisu akaiba leiroi sokhan gadaba leite haiba wafam thamlaki. Listing amaga chamapan yangkhaigi matamda chatnaramba ILP adu amuk hingat hanba natraga thangnariba state kharada chatnariba ILP asi extend tawrakpa natraga pambai ama tawraga state asi protect tawgani haibagi thazaba pirakhi. Masigi akupa maroldi Home Minister na mafam matam chabada fongdokani haiki. Manipur ki indigenous population da Manipur ki miyam da karigumba makhal amatagi sohan gadaba leite sohan loy hairi basiga mari leinana karamba ek ki makhada kari tawgadagi haibadudi option ani ahum already aikogi Union Home Minister masana palakhra engonda aiga unaba matamda hanagi aikogi 1950 da leiramba dugumba himat singna lokthokhiba executive order amana lokthokhiba potu hingangadra natraga either Mizoram amadi Nagaland singbada leiriba ILP gi extend torkadra either or natraga amma tawrakanda ke na sohan gani na kiriba Manipur gi prajami painingai lekte amma natraga amma tawraga Manipur protect tawgani kept gi prevent tawgani have assurance I do it authority aduga karina tawada ke kramaina tawada ke haiba hairiba anihum dui manunga detail dudi Union Home Minister Amit Shah jina mafam saba matang saba platform da miyam da soiduna khangala agani haina miyam thamjari. Hauzik pau ki marak thatna atin break amatang lominasi. NG Enterprises. Please avail our 24/7 services. Facilities available. All tent house items. Nacho, photographer, sound, light, fresh flower decoration, month-op services, and many more. For more details, please contact NG Enterprises, Thangmiban Sinam Lekai, Imphal West. Contact number 600-9061-451 or 9089-211-7713 or email us at nisikanta@gmail.com. Your favorite satellite channel Times of Manipur TOMTV is now on Airtel Digital TV on channel number 646.
Private Sports Academy Guwahati na All Manipur Football Association gi makhada Khuman Lampakta lakliba December tang 8 tagi 13 fauba training cum trial selection pangthok jaragani 2020 session gi oina class 3 dagi 8 fauba gi manungda leiba singna fazana sanana bagi damak amadi lairik ningthina tamna bagi damak Private Sports Academy da lengsin birau Private Sports Academy Guwahati gi Manipur branch gi oina haiba sanaroi singa se logjagani loinana chahi tara nipal dagi kulhumdoi fauba gi professional football player kontra logjagani thagi salary lising manga dagi kontra fauba pigani akupa moral gidama contact tobiyu 7005235638 natraga akhagi email abumcha542@gmail.com. Admission Notice 2020 Heritage Convent Oripok Bachaspati Laikai and Naramthong Khulem Laikai Imphal Manipur Admission open for preparatory, nursery and KG. Minimum age for preparatory 3+ years, for nursery 4+ years, for KG 5+ years as on 1st of April 2020. Application form available from the school office at Heritage Convent Campus 1 at Oripok Bachaspati Laikai on 8th of December, Sunday 2019 between 10 a.m. and 2 p.m. Choosing the right school for your child is one of the most important decisions you will make in your child's life. Come, be a part of the Heritage family. Prospectus will be issued against production of birth certificate. For further details, please contact Heritage Convent. Pau pizare ngasi ayuk pung taruk khara helakpa duaida Lamphel Police Station gi madung chanba chingmerong da leiba Vishal Mega Mart building gi mamangda sakhangdaba mioi singna plan toramba low intensity IED ama pokhaikre laibak fabadagi asok apandi yahautre thodok thokpham nagi phangba pau gi matung ina bom adu amuba chekhau amana yomba nga kauta amada haplaga thamlambani haire Vishal Mega Mart ki wai shitpi nupi amana wai shitlingaida posak adu kakat from staircase manakta taaduna leiramba thengnarakibane posak adu chingnarakpadagi mahaksu mafam adutagi thapna tholaki matam ikan kanadana bom adu pokhairikibani haire bom adu mapangal asonba bom oibana nga kauta adugi manungda yauramba explosive amadi trigger mechanism oina shinariba mobile phone adusu bom pokhaikraba tungda taaduna leiramba thengnaki Thazaba yaba paugi matung ina bom asi sel gi demand amaga mari leinana bom plan tauba oiramba yai hairi bom pokhai bagi pau hek phangbaga Imphal West Commando BDS team amadi Lamphel Police ki kangbu changsilaktuna fibam adu yengshin ki loinana makhatana thiba humagi thabak chathaba haukre hairi Nakal amaromda thodok asibu yaningnaba phongdoktuna Vishal Mega Mart ki sinmi singna shopping complex asigi mamangda wakat mifam amasu chathakre wakat mifam maduga mari leinana chingmeirong mamang leikai mera paibi luf ki secretary yengkhom ongbi sana tombina Vishal Mega Mart na leiriba mafamasi yumlakni madugi sumathakta nakan maktada petrol pump amasu leiribani karingba bomb blast aduna leikai gi micham praja miam asok apan nanglamlavadi kanana daita pubigadore Athoba matamda yashinaba pubirau adu faubadi Vishal Mega Mart asi thingjille haina mahakna haiki अखोई हजिक पामदी अखोई कंपेनी जो अखोई ताबीद्रे गवर्नमेंट ताबीद्रे अदो अखोई पामजबदी अखोई अथु मतमदा सोल्यूशन जे पुबिरागा अखोई स्टा अखोई नोमगी अखोई सुजरागा पैसा तांजरिबा अखोई स्टाफ सिंगसिगी मेंगतंग मियंग ताबिना माना हैपेतंग निंगजेजनी ngasi bisal hangi basi amonomda aikoi parja mayam gisu phai haibadi kaino habada thabo phangdo mayam amasu thabo piduna aikoi mayam amati kana hali adu oragasu tasingna yanaba ma pubira o yanaba poltragadi bisal se aikoi matam kaktane thingjangani aikoi laikai gi mara paibi amadi club kana maramdi kaino da yanaba poltragadi ngasi thoiba bom se mathangda bom se asawa musu lapasu tammangamdi haijaningi Advocate Leishang Them Rose Marina Tha Sigi Anida Delhi Leva Flat Siduna Leirambagi Thodok Asi Chingna Ningai Oi
ꯃꯤꯁꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯈꯨꯟꯅꯦꯛꯇ ꯆꯠꯊꯔꯝꯕ ꯑꯣꯏꯔꯝꯕ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯇ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯌꯨꯠ ꯑꯦꯃꯦꯆꯔ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯌꯥꯋꯥꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯛꯂꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯉꯔꯥꯡ ꯌꯥꯋꯥꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯀꯃꯤꯇꯤꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯈꯤꯗꯕꯒꯤ ꯃꯐꯝꯗ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯛꯂꯤ Custom Division Imphal-na ngarang Thawal District-ki manung chanba Wangbal Langkhonpat-ta miyoy ama amphetamine tablet lishing nipu number 4 gram chatrat kan nipan nga kona na faraba miyoy adu sangay yumpham Pulay Pokpi Mathaktagi MD Ilyas Khan chahi kun nga mathoy apokpa Ashraf Ali Kawe mahakna nisagi potlam sing adu A-star car number MN07D3070 da haplaga purakpada fabani Fagalaba potlam sing adu lupa crore mangaga lak nipu mathoy rongi maman oigani hairi Mahairoi and Babishana Misigi Mayokta Sem Kiba JAC Amadi Miamna Misi Esigi Langla Langjil Puthokna ba case adu CBI da Sino Haina Takshinduna Lakiva adu Central Bureau of Investigation gi Special Crime Branch Kolkata na case register tawkre High Court of Manipur na ngasi pikiba directive amagi matung ina misi asigi langla langjin thijinnaba CBI na regular case ama oina register tawkhibani haire case asi CBI Special Crime Branch Kolkata gi DSP CR Das na luchingba miyoy ohumna constitute tawduna thijingane Madugimak ngasi CBI Special Crime Branch Kolkata gi maikaidagi Chief Judicial Magistrate Imphal West report amasu submit tawkre CBI na under section 30534 IPC amasung 75 Juvenile Justice Care and Protection of Children Eki makhada case asi regular case oina lakhibane Pauki marakthana amuka suhana tenma break amatang lominase Manipur ki ahanba amadi adom ki khwaidagi pamjaba satellite channel Times of Manipur TOMTV Airtel DTH ki channel number 646 ta fangbiragani Traditional Healing Center adungai ipa ipu haktaktagi chanaraklaba maitei hidang laying jari iramdamda fangliba manamasing kaya sizinaduna side effect laitana laying jari hakchanggi mari suba saru sayang samba amadi singli lonsinaba khaktanatana hakchang fagatpa ngamdana leiba kaya fagalhan mangamba laying ni ngasi maglengsin biro Traditional Healing Center National Game Village Road Lamfelpat 795004 contact number 9612558587 Council of Higher Secondary Education Manipur notification Imphal the 3rd December 2019 in continuation to this office notification of even number dated 31st August 2019 it is hereby notified for general information to those heads of institution principals affiliated to the Council of Higher Secondary Education Manipur who did not collect the modified design of question paper which is effective from the academic session 2019-2020 may be collected from the Council Office Babupara during the office hour. Pakhong ama chalake चलुने chahi amagi plan tawge haradi फौ पाम्बी थाबियो chahi taragi plan tawge haradi उ पाम्बी थाबियो
Chahi chamagi plan di. Ichabu afaba school da mahai tamhanbiyo. Ih, icha kaina. Afaba school haidi. Lanai coaching tawagi awaba lehendaba. School du da adum changnai na coaching tohonba. Mama mapaga chamana na warak watimbi ba. Gym, aerobic, dance, football, thangta. Mamang da 12 exam ki topper su putokraba. Khwaidagi chawba, nanba, khwaidagi phaba school. Slopeland Public School Khongjom chumabra. Chumme, yam khangi ko. Yes, only Slopeland Public School Khongjom. Good afternoon, ma'am. Hi. Wedding sets khara yenge. Sure, ma'am. Sigi sesi anu yorokuni, ma'am. Yengbi. Che, sisam phazadro. Sisam phazadro che. Yam bilis ui. Mobile furniture na wedding season asigi oina discount up to 30% ki khudong chaw pijari. Phare du disi tarsia. Bhaiya che, seri topse. Sei se booking tak senjar. Break ki matungda mayambu taram nokchari makhataba pau pizari. Miyamna ayus ki laying pathap asi tapi matam changi hariba asi laying pathap onavagini nare haiba khangbaga atopa laying pathap chatha dringai ayus laying pathap chatha horabadi cell eating ting dana chama da chama fan mangami haina ayus care clinic ki chief medical officer Dr. Mary Naurengbamna fongdokre ngasi sagolban nepra major moirang lerakta leiba clinic asigi ani shuba foundation day gi thoramda wafamasi mahakna fongdokhibani Thauramadu Ayuski Additional Director Moirang Them Samjai Singh, Sagolban Ashigi ex-MLA Dr. K.S. Loken Singh Amadi DM College of Science ki Associate Professor Dr. R.K. Chandra Kumar na Athoiba Mithuleng Oinas Sharukya Duna Pangthoke. Thauram aduga Mari Lainana Dr. Marina Makhatara Duna Ayuski Laying Pathavasina Miyoi Amagi Anabakak Laying Manatana Miyoi ba Amagi Punsibu Matam Sangna Hinghanba Ngami Ayus Laying da Miyoi ba Amagi Punsida Hek nongan badagi numit taba phawbada changdaba yadraba thabak thoram sing niyom chumna tawhanduna tongan ba leina kayadagi ngakthokuna miyoiba amagi punsi sangna hinghanbada mateng pangi haike lifestyle diseases thulaiba diabetes hypertension ga thulai lifestyle su ona badai ne ko ana sigi prevention tawba ya ba ma'am sisu ayush hai system asida hawbadai loi ba yawe ba takpi ba ko tam asina layeng ba bu cure to natana kamai to ngak thokani hai ba sina ayushina mayek chumna marik chumna takpa ngam see this is the advantage from the allopathy side. ICFC Bank Infal, Lifesavers Manipur, State Blood Cell NISM Amadi Janims Blood Bank ka khusham naduna ngasi Janims Blood Bank ta I katpagi thoram ama pangthokre. All India Blood Donation Drive lishing ani tara mapanga marilainana towards a stronger India. Let's make every drop count. Haibuwa kalonda pangthokhiba I katpa thoram aduda punna miyoi marfu romna masagi ising katki ngasi gi thoram aduga marilainana ICFC Bank ki Imphal gi cluster head oriva Rajan Waheng bamna fongdokhibada tongan ba sinfam da leiriba miyoi khudingmakna khunaida kanagadaba thabak khara pangthok lamba haibasi tangai fadraba thodangni banking sector da leirabasu miyoi ba khunai gi damak karigumba khara tawdaba yade haiba khanduna I katpagi thoram asi pangthokpani ngasi katliba I asina kanagumba miyoi amagi punsi kanbada mateng oiragani khanbada chauthok sabab I haike I khudingi akhoi December thasida koi blood donation camp je koi pan India oina ada Manipur su HDFC gi oina aina part si lauraga tagjai koi bank ta business tawbata natana akhoi gi social service ta su akhoi gi khwaidagi nungaiba numit amo oina ngasi gi numit si akhoi society da aidi banker sing gi mai kai dagi society gi karigum khara tawjabadu masi ai yamna haraujai adu ngasi mayamna lakchu yamna nungai Bengal and Northeast Region Green Innovators and Social Entrepreneurs Haibi Hiramda ngasi nongmagi oiba National Seminar ama ngasi MSME Development Institute Kolkata amadi National Institute of Technology NIT Manipur sinduna NIT Langol Imphal gi conference hall da pangthokre Ministry of Micro, Small and Medium Enterprises Government of India gi meeting makhada pangthokhiba National Seminar da tongan ba sector amadi farm singi entrepreneurs singna saruk yakhe Thoram aduga mari lainana Principal Secretary Textiles and Commerce Industry ge Principal Secretary P Baifaina
mai pakpa entrepreneur ama oinaba hotnabada hotnaba kanba amadi thajaba thamba mathau tai sel khaktagi yenglaga thabak tawrabadi kaidaunungda mai pakpa entrepreneur ama oiba ngamloi haibiyauna wafam kaya phongdokhe. For consumers as well as for online selling for manufacturers. Many of you would still not be aware of it because these are at the nascent stage. But to promote that further, we have also come up with what we call the Telegraph Mall at the TOMTV arcade, which was inaugurated by the Honorable Chief Minister about a week or so back. These are initiatives which are being taken up. But honestly, with the potentials that we have, with the amount of enthusiasm that has been generated, one portal or one platform or one initiative will never be enough. Chayol khudingi mafam hongduna pangthokpa mau kaithel chayol asigi anirak shuboina ngasi kendra ahungi tainafam oiriba MU gi mamang thangba leisang hidenda kaithel kakre mahok sagum miyamna potchaising leinaki. Council of Higher Secondary Education Manipur Lauba Chahi Asigi Oiba Class 11 amadi 12 ki parikha gi damak form fill up tawbagi sel hena lauba yaroi school singna hena lotion mayarabasu mahairoi singda handokhi gadabani haina MSU na davi tawrakle. Union Minister of State Independent Church Development of Northeast Region Donor Jitendra Singhana kumjali singani tara nipan tara mapan gi oina Manipur gi chawkhat thorang gi damak lupa crore chahumga humpuga taruk hena thadakre haina Lok Sabha da aiba paukhum oina thamkre. All Chutia Students Union Citizenship Amendment Bill Chanavayaroi Haivagi Davi Tauduna Tha Asigi Mapangi Ayuk Pung Mangadagi Assam Pumbada Pung Tara Nithoigi Ban Kaukre Miam Pumbana CAB Pamde Haiba Utlasi Haina All Chutia Students Union Gi General Secretary Mahen Borana Appeal Taukre. Ngasi ayuk phong kiba Manipur gi pauche singda kari kari maroi ba pau yaw kibage haibado punamungtang khangminasi. Lamjingba Times NSN IM yauna suda leiba UG kaya nam haduna sel khaibada senari Governor Citizenship Amendment Bill ningthaukaaba numita Lok Sabha da putoklagani awang nongpokta akanba khongjang changsinaba sem sakre CAB gi oirakliba fibam manpack na khwarambanda ngasi paugdamgani naga peace talk ta Government of India na mamai ani longba thoksil sathari IM mamingtagi unakibani miyamda tat tawbani CPI Sangai Express lalhobagi irang tapna hantharakli Governor PM Singh Modi Ave Imphal da lakani pongna form Rajnath nasu Manipur State ki sokadaba thabak tawhaloi haina CM da khangalakle CA Bill ningthaukaaba numita Lok Sabha da putoklagani Home Minister na tanarami haibatu khak tanaba ta tawba oiramle CPI Manpack na Amit Shah unaruba amasung oirakliba fibam miyam da paugdamgadori insurgency na oirakliba singadu yauna thengnanaba policy semgadabani Governor Naharol gi thaudang CM na Defense Minister Rajnath ko unakre all airfield sarkar da sinanaba taksin kre Northeast da lalhobagi irang asi hantharakle IMD hojiksu criminal activities sing sathari Governor Government of India na naga talkta double standard ki thong sathare NSN IM CAB gi matang da oirakliba fibam sing asi khoramban kaithel da miyam da paugdamgani manpack examination gi form fill up da mamal hena lobiganu MSU Huyen Lanpao Japan na lupa crore lising tarahumdoi Northeast da investor kadoriba asida Manipur gidi yaurai dori manpack na akan bakhongjang sangsin ba mathau tare hairakli Manipur da BJP boycott tawrakpa yabagi akiba lai haibasi laingak na khanggadabani CPI Sana Laiba Headquarter DG Assam Rifles ki midyang makhada sinba seminar Manipur gi law and order gi fibam singthaningai oina phagatle Governor manpack ki team ngasi thungleragani khongsat ki paugdam ngasi khoraman kaithel da tamgadori ningthaukaaba numita Lok Sabha da CAB putoklagani Isel Express hokiba sahi tara asida lamdam asida santi gi lambida amadi saukhatpagi khongthang leptana thangjilakli Governor CAB na Manipur konsindanaba ILP sanahanaba center na kupna khanari Home Minister na CAB gi matang da haikiba wangang miyambu minambani CPI Iraiba CAB na awang nongpok state singi manungda Manipur na hena solakani haibagi akiba lai lalauba singi irang laksinaba lokhatpa thorang singi afaba phal fangamle Governor Aroibada maroiba pau amuka na pizari.
Manpack ki kangbu Khwairambal Bazar da changhan khitre ahanba oina thunglakiba Manpack ki luchingba ahum police na airport tagi pukre. Ani suba thunglakiba luchingba tarukna amukogi office da police na question duna thamle. Home Minister na pirakpa thazavagi matung ina karigumba CAV asi chatnarabasu state asidadi karisu akaiba leiroi haina Chief Minister N Birena haikre. Amadi Chingmairong da laiba Vishal Mega Mart building gi mamangda IED pokhaikre miyamna wakat bifam chathakre. Hauzik Faupagidi Times of Manipur Nungtilgi Pau Matanga Sida Lushinjare Mideng Tabiri Basingbo Amukana Kurumjari.